Tengnoupal District Police amate kunmathoi suba Assam Rifles ke apunba team amana Heroin gram chani ka supna mangaga konana Assam Dagi Meeoi ama phagatpa ngamkhre press na phangba pawmagi matung ina security force ke apunba team aduna ngarang Tengnoupal District ke achada wok sing check tawkhe maduda Assam ki registration number oiba Maruti Swift car ama check tawkhe car adu chinganingai oibadagi team aduna car adu Tengnoupal Police Station da puraktuna makhata na check tawkhe maduda car adutaki dashboard manungda lotuna purakpa gram chaniga manga rom oigadaba heroin powder packet taramapan fangki drug sing aduka konana faraba mioi adudi Assam ke Khandigar village take Abdul Rauf Khan chahi kuntrahumdoi kawi hairi mioi adutaki ILP permit ki che yauna Aadhaar card driving license pan card amade electoral photo ID na chingbana phangki hairi hiramasi ki matangda NDPS Act ki makhada case ama lokhatuna makhata na thijinba hokre haina pawsina makhatari